Manipurgi miyam maroina tampakta leibiriba isin nauksing aduga lilongi praja punamakta ina khunolga apel tokjari madudi husik thoiba thogdok yamna nuaitaba marale chidaba misam singda khut tharamba masisi ekhoi taraine logde athuba matamda khudakta ekhoi husik police mayamna khoi tan tanaraga makhoi marale basing pharaga athuba matamda ain gi oiba sarak pinan ba tawgani aduna yaringai praja punamakna laibak ki husik thoiba wathok langthoksi yemgiraga makha tana choba irang thoktanaba marale basing du phabada sarkar bu mateng pangbiu aibu mateng pangbiu haibna maroina lilongi praja ipa ipal imai bil singda ai khun nonjaraga ai apil tokjari oinana hairiba marale ba miyo singadu athuba matamda nakoina sangjaro natragde nakoi gi matakta sarkar na matik chawa chap chawa accelerate pa matamda nakoina madu waru roidebani akoi government gi oina nakoi bu mingonda nattaba lamchat chatpa ahenba saja chatpagi mingonda khud thabagi damta chap chawa sera sarkar soidana pigina habsina khoi harisina aduna lilongi praja amadi mani tampakta lebiriba china praja punamangna khara puning phathabiraga sarkar bu thajaba thambiraga ꯑꯩꯈꯣꯏꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯈꯨꯠ ꯂꯣꯟꯖꯔꯒ ꯀꯪꯒꯩ ꯃꯤꯌꯥꯝ ꯏꯔꯤꯛꯁꯥꯁꯤꯡ ꯃꯐꯝꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯤꯂꯣꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯆꯤꯡ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯊꯣꯡꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯑꯩ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩ ꯃꯌꯥꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯁꯣꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯪꯖꯕꯗ ꯑꯃꯁꯨꯡ ꯑꯩꯅ ꯍꯧꯖꯤꯛ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯈꯔ ꯂꯥꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯗ ꯃꯗꯨꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯉꯁꯤ ꯄꯨꯟꯁꯤ ꯇꯦꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯐꯥꯎꯖꯔꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯒꯤ ꯁꯔꯨꯛꯇꯨ ꯌꯥꯖꯕꯗꯨꯁꯨ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯃꯨꯀꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯒꯤ ꯃꯔꯨꯞ ꯏꯇꯥꯎ ꯑꯩꯈꯣꯏ ꯖꯂꯥꯜꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ MMWꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯕꯣꯏ ꯈꯨꯔꯤꯃꯌꯨꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛꯁꯤ ꯆꯞ ꯆꯥꯅ ꯂꯩꯖꯔꯤꯕ ꯄꯨꯡꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯄꯨꯡ 7:52 ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯂꯥꯞꯅ ꯂꯩꯕꯤꯔꯤꯕ ꯃꯤꯠꯅꯗꯤ ꯎꯍꯧꯗꯕ ꯄꯥꯎ ꯈꯛ ꯇꯥꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄꯤꯔꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯇꯅꯅꯕ ꯑꯃꯁꯨꯡ ꯊꯣꯛꯀꯦ ꯈꯟꯕꯤꯕ ꯀꯥꯡꯕꯨꯅꯁꯨ ꯃꯗꯨ ꯊꯣꯛꯍꯟꯗꯕꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯒꯤ ꯁꯥꯎꯅꯕꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ खितंग पुनिंग शांति लेननबा आई थमजगे मरकसिदा अखोगी मैतैसिंगी मरकता लेबा अखोगी मैतै पांगलगी अखोगी खुनसिंग अदुगा मैतै पांगलसिंगी मरकता लेबा मैतैगी खुनजासिंगदा थोहनिंगबा थौथौदो थोकदिननबा माइकै अनिमकी लेबिरबा मयामसिंगसिना अदुगी मतंगदा खितंग वखल फाथने बिनेनबगीदमक्ता कोकोमीगी माइकैदगी लेबाग मयामदा इकोनोना थोहनिंगबा थौथौदो थोकदिननबगीदमक्ता आई अपील तौजरी।